अहनबद मरोइबा पाउसिंग लेबाक असिगी हुंबुद्रामा थोइसुबा इंडिपेंडेंस डे थौरम पाक्सना पांगथोखरे अनौबा लेंगाक असिना मियामगा पुन्ना चटमिनदुना चौखा थौरांगी थबकता अहेन ममित यंग संगनी हाइना चीफ मिनिस्टर एन बिरेन फोंदोखरे इंडिपेंडेंस डे बॉयकॉट तौदुना लालौरुप सिंगना कौखिबा टोटल शटडाउन नुमिदांग वाइरम लोइसिनख्रे टोटल शटडाउन ना महौसागी पुंसीदा अकाइबे पिख्रे अमदी सिंह द प्रीपेड मीटर की खुथांगदा मई फंगलगनी हाइना पावर मिनिस्टर टी एस बिस्वासना हाइख्रे खुरमजरी ISTV की मणिपुरी पाव मियंग ताबिरिबा पुमनमकपु तरामना ओक्सरी हौजिक मपुंग ओइबा पाव सिंग पिजरी लेबाक असिना ब्रिटिश की मखुतगी निंखा तमखिबा हुंबुद्रामा थोइरक सुबा इंडिपेंडेंस डे लेबाक सिन बथुंगना पांगथोखरे मणिपुरदसु डिस्ट्रिक्ट हेडक्वार्टर्स सब डिविजनल हेडक्वार्टर्स सिंगदसु इंडिपेंडेंस डे थौरम पांगथोखरे स्टेट गवर्नमेंट सिंधुना मपुंग ओइबा थौरम अहानबा मणिपुर राइफल्स की परेड ग्राउंड पांगथोखि थौरम असिदा चीफ मिनिस्टर नोंथोंबम बिरेना चीफ गेस्ट ओइदुना इंडिया की मचु अहुंगी फिराल पायहनखि चीफ मिनिस्टर ना परेड रिव्यू तौरबा मतुंगदा BSF CRPF नुपी अमदी नुपा की सिविल पुलिस मणिपुर फायर सर्विस होम गार्ड BDF सीनियर अमदी जूनियर की NCC कैडेट असम आर्म पुलिस स्कूल अमसुंग कॉलेज भारत स्काउट एंड गाइड अमदी ICDS आंगनवाड़ी इम्फाल सिटी इम्फाल वेस्ट की कॉन्टिजेंट निफुमरी की मास पास के सैल्यूट ओके Command over Aduba, Assembly Battalion, Second Police Bell Informer, SI, Nagumi, Inam, Command over, Contingent, Salam, Hamtawi, Project, Salam, BTF Contingent Inform Int, SI, Sub, Command over. Scout and guide, sir, and now we are going to march to the surrounding place, Remena, 70 pace Manipur politics is the higher secondary school of the surrounding well done. थौरम की सरुगमा ओइना ममांग चही की इंडिपेंडेंस डे अमसुंग रिपब्लिक डे दा इंडिया गवर्नमेंट ना लाउथोकिबा पुलिस मेडल सिंह खुसिनखी अमरमदा कम्युनिटी पुलिसिंग सर्विस अमदी एंटी ड्रग कैंपेन दा मकोक मथंग तारबसिंगदा चीफ मिनिस्टर ट्रॉफी कमेंडेशन पीदुना इकाई खुमनबा उतखी कम्युनिटी पुलिसिंग थबाल डिस्ट्रिक्ट के एसपी के मेगाचंद्र अमदी एंटी ड्रग कैंपेन दा इंफाल ईस्ट की एसपी कबिप्ता सर्टिफिकेट मेमेंटो सेल ओइना लुपालिसिंग कुन कुन पीदुना इकाई खुमनबा उतखी अमरमदा ख्वाइदगी लुनाना थंबा डिस्ट्रिक्ट की अहानबा मना चुराचांदपुर डिस्ट्रिक्ट अनि सुबदा इम्फाल वेस्ट डिस्ट्रिक्ट अहुम सुबदा थौबाल डिस्ट्रिक्ट चीफ मिनिस्टर ना मना पीखे in recognition of the duty with dedication, sincerity, effective sincerity for the God. In recognition of his promise, recognition of his in recognition of his utmost sincerity, in recognition of his excellent police training college funding, in recognition of his in recognition of his remarkable role and commitment. Of all the police station.
Thank you, sir. Chief Minister N. Birenna Bharat asi malemgi lebak singi manungda mangzil thaba lebak ama oirakli Manipur su anauba lengak asina tongan ba hiram kayada mangzin thana changsilakli mamangi government ki matamda loisindana leramba tongan ba isu kaya government asi lakpadagi loisinba ngamle sing amadi tamda lambi thong phagadhana ba kan mamit yang changsilli Manipur ki lifeline oiriba national highway sing athuba matamda semjinba hauragani masida sunatana lengak asina mahai masing amadi haksel gilamda akhana namit yang sangduna tongan ba scheme kaya paikhat khre Manipur da lariba thabak phangdriba naharol sing masana masabu thabak bijana ba thabak paikhat agani Manipur da tourism chakhotana ba ahen mamit yang thamli act is policy lakadabana more town asi yamna maru oiba mafam ama oibana sarkar asina ahen mamit yang thamli athuba matamda more da sagaliba integrated checkpost loisilagani nupi singda miot mine chathaba thingnana ba lengak asina first track court lingkhat khre nupi singi yai patharangi damak government asina midyang thamli sarkar asina Manipur gi tongan ba mafamda thakna ba ising phangana ba amadi electricity ki khudong saba phangda ba mafamda phangana ba midyang thamli sarkar habasi miyam yaudana sarkar leiba yaroi anauba lengak asina miyam ga punna satminaduna chawkhatharangi thabakta ehen mamit yang sangani haina makhatana phangdoki sumnagi tha mari khara helakpur ngai riba sarkar asina tangdu lecha miyam ga pam da khangba mari man da tarno le wafam singi waroisin por ka haibasi ahan ba thanga da ba khongthang aduni khanje lenga ga sina ten matam gi manung da matam sang no pan le ramma economic blockade joint action committee against anti tribal bill ki khongjan waroisin por ki atai loisin mang amdra laklaba wafum kaya ma gi waroisin athuba da porktuna sakot thorangi khongthang da ayet politana ba yarin ma kai honori sarkar asigi anuba pandam Manipur ki praja miyamna sana koi sarkar sida pirakpa sin samagi wakalona do masi gi independence day ki parade asin miyamna uga pangamgani pangbirabani madudi ngasi police ki hoiba akhan naba team da sarkar sigi hoiba akhan naba award Chief Minister gi mingna piba horibase atai karisnate society sibu maru phangna muthat na bakona bada so ba thawdang or ka matam sangna yengbi da gumla ba dum drugs adugumba alcoholics adugumba zarda khaini adugumba podyan madugi mayokta sarkar asina hek lakpaga ahan bada hongjang changsil Manipur Pradesh Congress Committee nasu India na ningkha tamkiba humudrama thoi suba ningsing thoram Congress babanda pangthoki thoram aduda MPCC ki President TN Haukip na Bharat ki masu ahum gi phiral singkhat ki thoram aduda opposition gi lusingba Okram Ibobi MLA AK Mirabai Congress ki atai lusingba sing su saruk yakhi Hanagi State Minister O Ibobina India na ningkha tambagi thoram lakpada Congress na ningkha tamna ba hona badalaw kiba thawdang nahona na ningsing batai tungda horakadaba mirol singnasu India gi ning tamba kauthok loi laibak asida laiminari ba mipung khudingmak nungsi sana na tangdu laitana hingminana ba ning tambagi numit na lakpada pibiba oirasanu hairi koi praja section khudingmak singda laiba tamda laiba koi khudingmak Bharat basi ngaktani Manipuri ngaktani koi laiminari ba koi sinau khudingmak sana chinana nungsinana lairabatada Santi puba sakhatpa purakpa ama woigani haidna ngasigi nungairba numit asida Manipur gi praja khudingmakta masigi message thamjaru MPCC ki President TN Haukip na BJP gi lengak lakpadagi leibak asida manunggi oiba wathok kaya thokle maram aduda India ning tamba puraki ba Congress Party hena mapangal kan khadana bagi wasak ningkha tambagi numit asida lauminarasi haiki India se BJP na sarkar ne tapai badegi internal crisis internal discord maya amala masi isoda purmaga thokna ba ekoi party wakar na kai khud sandarasi
BJP Manipur Pradesh na su Humudrama Thoisuba Independence Day Thoram Nitaipa Chuthekta Laiba Party ki office ta pangthokre Chief Minister N Birena Chief Guest Oiduna Jati gi Firal Pahen ki Thoram aduda Minister MLA Singh Party ki Thaupuba Singh amadi workers Singh Saruk Yaki Thoram aduda Party ki website manipur.bjp.org hangdokpaga loinana mai pakna bagi wasak lauki District Administration Imphal East Nasu Porompata Laiba DC Office Complex ta Independence Day gi thoram pangthoke thoram aduda DC TS Citrana National Flag singkhatke district asigi mathau ningthina tawba official singda mana mathum piduna pungning thaugatke District Administration Thobal Nasu Humudrama Thoisuba Independence Day gi thoram Mini Secretariat Complex ta pangthoke thoram aduda DC L Nabagisorna masu ahom gi phiral singkhatuna ikai khumnaba utke Thobal Commando gi DSP AK Sadanandana Parade Commander Oiduna Contingent Kunmanga gi Mass Pass ke salute DC na okay Assam Rifles ki Ben yauna nat ki oiba kumhai kaya su utke district asigi mathau ningthina pangthokpa government ki official sama tarukta appreciation certificate yanthokpa loinana Mass Pass ta saruk yakiba contingent sing dasu certificate sing yantokhi Bisnupur District ki oinasu Independence Day Thoram All District Complex Lakoi Pat Ground da pangthoki Thoramaduda DC Bobby Waikhom SP Jogesh Chandra Bisnupur Municipal Council gi Chairperson M Maniyaima District asigi officer sing su saruk yake Bisnupur Commando gi DSP T Bisurjit na Parade Commander Oiduna Police BDF Home Guard Mahiroi Singi Contingent Taranithoina Mass Pass Satke District asigi mathau ningthina pangthokpa official Taranithoida certificate piduna ikai khumnaba utke Jiribam District Administration Independence Day Thoram Jiribam Higher Secondary School Ground da pangthoki DC Robert Singh Khatrimayumna masu ahomgi firal singkhatki Manipur Police BDF IRB CRPF amadi School College ki contingent taramapal gi Mass Pass ke salute okay tongan ba cultural troop manga su saruk yake Hauze Jiribam da lairiba Mahot Minister TS Syam Kumar District ki makok thongba official singsu thoram aduda saruk yake Kaksing na mapung phaba district ama oirakpadagi ahanbo oina district administration na sinduna Independence Day thoram DSA Kaksing Playground da pangthokre thoram aduda DC Nalemthang Telena India gi masu ahom gi firal singkhatke SDPO Sugunu Athokpam Romendrona Parade Commander Oiduna Police Ex-Serviceman Club Association amadi Mahiroi Singi Contingent Kuntratare na piba Mass Pass ki salute DC na okay Ngasigi thoram aduda Wabgai Kendra gi MLA MD Fazur Rahim SPW Singazit Kaksing Municipal Council gi Chairperson M Ina Khunbi Zilla Parishad Member Pradhan Civil amadi Police ki makok thongba lusingba singsu saruk yake thoram gi sarugama oina nat ki thoram kaya su pangthoki Amaromda India ki Independence Day boycott tawduna lalolup singna kaukiba total shutdown ngasi numidang wairam pung 3 loisan kre Total shutdown na mahausa gi punsida chauna akaibe pikre Korkom KYKL KCP yauna awang nongpoki tongan ba lalorup singna kaukiba total shutdown gi manungda pamdaba thokdokti amata thokidre Total shutdown aduna Imphal gi maru oiba kaithel singkana ki de dukan sing thonglona ki district fauna senba gari sing yauna passenger puba gari sing sena ki de amaromda police na pamdaba thokdok thoktana ba akanba chaksal thorang lokhatki Government asina sahi asigi December 13 fawada khungang kunmapan mai phanganaba pandam thamli haina Power Minister TS Biswajitna Senapati District ki manung sanna maugi puduna mai khulda 33/11 kV power substation ama sangabagi thoramda high crake thoram aduda PSED Minister Losidi Kho MSPCL gi Managing Director and Sarat MSPDCL की Managing Director Priyo Kumar Senapati की DC ADC की member MSPCL amadi MSPDCL की official kaya susaruk yaki Power Minister TS Biswajit na tadubide lairiba power station na maugi ayamba saruk sing mai pirambani masina sang nai na pibang amdabadagi anoba substation asi sanga kibani Jingi tongan ba mafam singda substation taramathoi makhatana sanana ba thorang taure Mau maram gi manung sana laiba oklong khulgi ising saibi asi megawatt nifu yangkai puthokpa ngamgada ba hydro power project lingnana ba unofficial oina khana ba laikre
Government asina sahi asigi December 13 phawbada khongang kunmapan mai fanganaba pandam thamle government ki khongthang asibu mai paknanaba khonjasingnasu mai ki tax matam chana thidokpiu athuba matamda singi lamda su prepaid meter satna hananaba hotnari haiki mafong kudimakta koi system ama adopt tore har kan imphal tore puna maksi mafong kudimakta power supply ti ba dur magi masagi lejerba paisa duna masagi ano mai phananaba haiduna koi pandam da bona jarakpani aduna sai koi yamba koi dikona ju akon haibigi madudi akoi gi iram damsdang asi akoina darkar le si akoi adagi imphal dagi lae har kan ngasi sub station sangare sub station sangara matung da akoi chokidar obi ai amu obi ai tawdabu masigi mapudi kanano haibda iram dam masigi miyosing oigedabane mapudi aduna masibu ngakpi ba senbi ba aduga akoi gi system amada akoina lari sakar hena na traga hojiti company ole aduna company oliba posisu akuna sarkar subsidy pire har kanda atang mamaidu ilaire har kanda ahuma mamande ioli bane praja miyamda masi sarkar sina akuna tawriba kuduma aduga lariba company na wana hora jariba maramdi company jing naw ne hinga chariba adu satpa thoina haidriba company jine pujariba awaba se masi praja miyam mangna support obidragadi cooperation pibidragadi company jine tu giba matamda mayam puna maksu awaba loinama tuminagani nangminagani abduna maram aduna koi sai yam badi kona koi support obidaba cooperation pibinaba amadi mai ki taxing matam chan piri har kanda koi hen ahen ba akuna development of the changela ko yana jo cooperation bibi wa haiduna ai ki taraf tak su mayam da nijari PSED Minister Losi Dikhona Mahogi Pudunamai Khulda Asigumba Power Substation Nama Thambibagi Damak Marilena Bapumnamak Puthagat Pafongdokre MSPCL gi Managing Director N Saratna Miyam gi Mateng Yaudana Company Asina Ningthina Thabak Tawbada Apanba Oigani Company na Paikhatliba Thabak Thoram Singda Miyam na Mateng Pangbiyu Mawong Sumna Mai Sizin Nabibaga Loinana Matam Chana Tax Thidokpiyu Sangariba Power Substation Asida Maw Miyam gi Mai Pibada Awaba Leraroi Haiki Labor substation si capacity mapung phana dum chawre 10 megawatt 10 megawatt si akoi 3 megawatt na tadu bi surrounding mau area pun mo piramidi hoji mau itself si akoi 10 megawatt le rabani adu masida any kind of power requirement akoi dum need to ngamni thajai loina na kari ba if darga le raga su akoi equipment structure kari ta change to dana akoi transformer ani sidam megawatt tara gi onthoga kun na dum khudok to on be agni maram di line si capacity lady aduna masi down the line sei manga tara di yam sangni di haning de tara te thoina thodok pa demand ki overloading ki kari ki problem leirwene thaje akoi na hojik sanction jari basi particularly company ni the sanction is akoi reliable power and a very good quality power Naigrim Silongi Gynecology ki Head of Department Professor Dr. Ahanthem Sante Singh Rims ki Officiating Director Oina Thataruk Thabak Punanaba Ministry of Health and Family Welfare na order amathokre Hauzik Pagui Marakta na break amatang logzeri Hakchangi labor solatpadagi producing aktaba hakchang choktarba tumba chaba yaraktaba khong hama nungaraktaba singidabak amatta ngaraba upaidi Jolib syrup amasu Jolib capsule bu changni sinabiyo Upon a fitness center na Sinjaba Manipuri prize quite a competition 7 state level transformation challenge 2017 Pangthuk Charagan competition is tha hum gi manungda arumba yamna henba amadi yamna watpa miyosingna masagi normal weight ta thamduna chungfiral jab henba changdam naban tha hum gi manungda hakchang su bhawba aduga 1 lakh prize su phanghoba upon a fitness center for better health society break itungda taramna oksari makha taba pauda Independence Day ki Thoram District Administration Tengnopol na susindana Tengnopol Government High School Ground da pangthoki DC KS Ragumtina India ki masu ahom ki firal pahen ki District Police Taranithoi Suba Assam Rifles BDF School ki Mahiroi Singh Asa Anganwadi Workers Singi Mas Pas ki salute DC na okay
ngasigi thoram aduda SP Dr. S Ibomsa taranithoi suba Sam Rifles ki CEO Nectar Kolgi Sep Singh su saruk yakhi thoram gi saruk ama oina tongan ba nat ki thoram kaya su utki More Subdivisional Administration nasu ADC Office Complex ta Independence Day thoram pangthoki thoram aduda ADC N Gojendra na chief guest oiduna More Police MR School gi mahirui singi mas pass ki salute okay District Administration Surachandpur nasu Independence Day gi thoram Peace Ground Tuibong da pangthoki DC Shamlal Puniana masu ahom gi firal singkhal aba matung tongan ba contingent singi mas pass ki salute okay thoram gi sarugama oina tongan ba furup singi nat ki thoram kaya su pangthoki District Administration Kangpokpi nasu Independence Day gi thoram DC office ta pangthokre DC Tiranjit na India gi masu ahom gi firal paihan ki thoram asida village chief sing district level officer sing school singi mahiroi amadi district asigi miyamna harau tayamna saruk yakhi Tamenglong gi mini stadium da district administration sinduna Independence Day gi thoram pangthoki Tamenglong gi DC Armstrong Pamena Bharat ki masu ahom gi firal singkhat ki Manipur police yauna contingent kunmarina saruk yaba mas pass ki salute DC na okay Subdivisional Headquarters Saitu Gampazol dasu India gi Independence Day gi thoram pangthoki thoram aduda SDO Saitu Dr. N Johnson Maitei na chief guest oiduna village chief sing officer amasung kunja singaloina na thoram asi pangthoki ahal oraba chief sing da blanket kudol tambaga loina naha singi sanabagi masak mathum singsu yenthoki thoram gi sarugama oina nat ki jagoi isai kaya su utki Bisnupurda base tauba Manipur Terriers amadi Ningthokong village da laiba oza amadi mahiroi singna punna sinduna ITI complex ta Independence Day gi thoram pangthokre mahiroi amadi army gi marakta interaction program amasu pangthokhi Family Welfare Department asu Independence Day gi thoram pangthokhi thoram aduda department asigi director Dr. K Razo amadi atai staff kaya saruk yakhi Regional Institute of Medical Sciences Streams Imphal nasu Independence Day gi thoram Institute asigi A block ta pangthokre thoram aduda Director in charge Professor S Nabachandrana National Flag singkhat ki thoram aduda Medical Superintendent Professor CS Arun Kumar Academic ki Dean Professor AK Joy Faculty Member Singh Dental College amadi College of Nursing ki Principal Singh Institute asigi official staff amadi mahiroi singh saruk yakhi Manipur Home Guard Employees Welfare Association nasu Independence Day thoram Lamphel da laiba headquarters ta pangthoki thoram aduda association gi president Y Mangina preside tawduna S Prabhapatina parade commander oikhi Information Center for Hill Area Manipur gi anauba thau pugadaba singda lup ki thaudang sinabagi thoram ngasi yumnam khunau da laiba lup asigi hana president Nongthombam Rajendra gi yumda pangthokre Yuimi Horamna lup asigi president Luni Justin na General Secretary Oibagaloinana Miyoi Tarada Fam Sinakre Masigi Matakta Ukrol Senapati Chandel Churachandpur Tamenglong Imphal East Amadi West District ki Lupki Masaloi Sang Singi Thawmi Singdasu Thawdang Sinakre Lup Asigi Nauna President Oiraba Yoimi Horamna Lup Asina Kaidonungda Wathok Semgatlaga Irang Sagat Pada Saruk Yaroi Thong Manana Chakhwat Minaba Amadi Tangdu Laitaba Kunai Amo Ehenaba Honagani Haiki Hanagi President and Rajendra Lup Asina Laurakpa Kholau Lengak Natabi Duna Lakli Zingi Khul Singh Sakwat Nabahana Bakak Natana Tangkul Thadau Zeliang Rongin Lol Singh School Syllabus Tahap Labadi Tungkoina Nungsinaba Purapangamgani Haiki Simak Manipura on Mang for Pungamisi Isam Nati Agi Mang Tabi Bagi Advisory Mayam Adu Wana Sapi Bagi reporting Mayam Ibirkan and Nasi Manipur Home for Pungamisi and I Kuduldi Aing tumduna sa na apit wat magi thari kamamana Manipur ko punu police ay reporter singni and ay Ministry of Information Technology ki makhada Northeastern Bioeconomic Rural Development Activities Information Technology Center ama Kwakta Bazar da hangdokre Institute asida multilingual desktop publishing gi chahi amagi diploma course tambagi khudong saba piragani Thoromaduda Kwakta Municipal Council gi chairperson MD Maheruddin Institute asigi secretary KS Rahman amadi atai councillor singsu saruk yakhi Din Dayal Antodaya Yosna National Urban Livelihood Mission gi makhada lairaba laitaba town amo ehenabagi pandamda area level federation sing amasung self help group singe awareness program ama kia maning sing sanglenda pangthokre
Bisnupur Municipal Council Sinduna Pangtokiba Thorom Aduda Chairperson El Maniaima, Vice Chairperson S. Bilasini EO, Romesh Lystrom Susaruk Yake, Thoromasigi Sargoma Oinakia, Maningsing Sanglendagi Hauraga, Miamgi Concert Amasusatki. Nupi Singbu Subanomagi Hainabiromda, Pusinduna, Makogi Senmit Lon, Hengadhanaba, Moirang Kendra Progressive Prana, DS Santigalona, Moirang Kendragi Society, Yankaini Palda, Pisananaba, Amadilonanaba, Kusukulai Yantokre. Moirang Oksong Bamlaikai Mandop the Pangtokiba Tauram Aduda, Front Asigi General Secretary M. Utam Amadi, Atay member Kayasu, Saruk Yaki. DS Santina, Moirang Kendra, Manipuri Kendra Singi Manungda, Masak Naiba Kendra, Ma Ohenaba Pandamda, Nupi Singbu, Masaga Sanaba Sinpam Amampi Nanaba, Polam Sing Asi, Bank Singdagi Apik Percentpam the loan Lautaraga, Taurang Asi Paikat Bani, Makata na Pisako Natana Atopokulai Singsu, Pitanaba Pandam Tamli. खंडरूपा वकल पुनः तो एक कार्य है दुना अब ये एक कार्य है भी वकल पुनः तो कौतुक चलेगा अयी मोयान के ददी इंगन दबे आदि अयी मोयान के दबदी पूरी मामांगदा ख्वाइले भव के दबो को हिंदवे आदि है वो वकल लोग दुदा अयी लोई दबेगी अयी शेरी वाली पुनः बकी लोग चलेगा अयी नम्मा ददगी अनुम्मा मकोई दके इंदर है लगा अयी पुनः बक्सी दायित्व लोगा अयी प्रोग्रेसिव करने दायित्व Salai Taret Huela Long Tangta Kanalup Kisintak Purel Sagolban Moirang Hanubalek Talaiba Moirang Them Mani Maiteda Apunba Manipur Huela Long Lupna Tangta Atoiba Yaibirel Mingtol Pirakibagolena Salai Taret Huela Long Tangta Kanalup Sagolban Moirang Hanubalek Nasu Sintak Purel Moirang Them Mani Maiteibu Harautayamna Okre. Health Minister L. Jayantakumar Gimijeng Makada Development Committee Polling Station 30, 31, 32 members Singna District Malaria Department Impal West ka kusamnaduna Kangna Sandorak Palaina Daging Aktokna Bahida Kaptokre Loinana Yum Gi Kankal Sing Suhidak Luptokre Housing Maraktatna Break Amatanga Muglogzeri. Beneath 100 meters from the Earth's surface, naturally filtered through sailing stones, pure, clean and healthy water. Saruk Yabiyu, Hojik Hapta Kangjebu Palace Compound Chathajariba Socialist Students Union of Manipur Sinjaba Ahan Be Infal Trade Show Asi Miyamgi Apam Bagi Matung Inna Lakliba August Kitang Pun Pawa Chathajaragani. Trade Show Asigi Manung Channa Lakliba August Kitang Taragataru Numidang Wayang Pung Taruk Taba Matamda Ishay Nomagi Thoram Amasu Pangtok Jagadawi. Taste and feels heavenly. Lekla Bakery, now open at Moirangkom. Amukana Taram Noxeri, Makataba Pauda, Kumari Kolom, Ibem Sagi Matengalona, Pasoi Tuliama Sensory Club na Sinduna, no Magi Obat Lem Nalaying Bagi Camp Ama Pasoi Patri Community Holder Pangtokre, Laikidraba Kolom, Akam Singbuning Sinduna Pangtokiba Camp Aduda, Mio Sahum Yang Kairom, Laying Bagaloina, Hidak Langtak Sing Sulem na Piki. White Angle Social Development Organization na lem na hepatitis C lebra haibagi test ki kudong zabasu pangan ki camp asida hida ki mateng pangbiraki ba Aristo Zanimski doctor amadi nursing bu thagat ba phongdogle. Standard about Higher Secondary School Kansipur gi lisingani tara taruki rank tarakraba mahirui singda mana matum yanthokre school asida pangthok kiba thoram aduda principal PS Landoni vice principal KS Prafulona mahirui singda pungning thogatuna mana matum sing yanthoki. Public Health Engineering Department Amadi Nehru Yuba Kendra Chandel na Sinduna Swas Bharat Pakwara Thoram Chandel la Pangthokre August Amadagi Satharakiba campaign asigi manungsan na DC office school hospital church amadi office singi lamtu sengkre thoramgi sargoma oina school singda essay iba layek pa slogan competition na singbasu pangthoki. Manipur State Legal Services Authority na puthok pa short film My Mom Haiba film amangasi High Court Manipur gi auditorium da phongkre thoromaduda Law Minister L. Jayantakumar High Court Manipur gi Acting Chief Justice and Court Justice K. Nobina Singba Miyoi Kayana Saruk Yaki.
Manipur State Legal Services Authority ki Member Secretary R.K. Memsana film asi mob violence ta mama mapalai kidraba nupi mesa ama makurana hotel ki thabak season narambadagi mafam sana sinaki bada yumpham oiba wari ni haiki marginalized people ki damakta ekoi legal aid pi haibadushu koi film asi ki medium ga madumuga mayam ga sandok saga Milalgi Kangpokpi Pana Purum Kulenda Hangdokre Tauramadu SS David Purum Yanglem Biren Mitei Susaruk Yaki Pana Asigi Taupunaba Gezin Combo President Asang Koirengbo General Secretary Oina Khankre Hauzik Sanabagi Pau Amuklau BC Masigi sanabagi pauda Independence Day ga mari lenana Manipur State Disaster Management Authority na sinduranga si second MR ground da football match ama pangthokre second MR da State Disaster Response Force ka sanaki ba football match aduda MRDA ge Vice Chairman M Asti Kumar Manipur State Disaster Management Authority ge Vice Chairperson Adim Pamai second MR ge Commandant Ningsen Vasum BJP Manipur Pradesh ki RTI cell ge convener Jivan Kumar Susaruk Yake Maram Kulel Circle Students and Youth Association Sinduna Raisung Ground Maram Bazarda Thasigi Tang Taramari ki Satharakiba Men's Open Volleyball State Level Tournament ki Araba Match ki Sanakibada Manipur Police Sports Club na Wakhe Lampel Sana Kaitel Buset Ahum Ani Kunmanga Tara Taruk Tara Nipal Kunmanga Kuntaret Kunmanga Tara Nipal Kunmanga Amadi Tara Manga Nipal da Maitibe Piduna winner Oikre Ziri Bamgi Kalimai Mandapta Sathari ba Tara Taruk Suba E Tilotama Devi Memorial Mixed Kang Tournament King Asisanaki ba Ani Suba Quarter Final Lake Round Master NMK Ningtemban Kangkutna KYC Kalinagar Kangkutpu Panzel Tara Nithoy Tareta Maitibe Piduna Semi Final Sangkre Hayeng Kangsang Asida LEC Team A Kangkut Amadi Tolen Kun Kangkut Kasar Sanagani Indian Pancake Silat Federation Sinduna Thasigi Tangtara Nepal Dagi Kunmathoi Faba Punjab ke Amritsar da Pangthokadoriba Ahum Suba Sub Junior Boys and Girls National Pancake Silat Championship ta Saruk Yagadaba Manipur team ge Sanaroi Humphumari Amadi official Taruk Punnamioi Humbudrana Saba team Kumalampak Dagi Naharol Thodangi editor Koirom Loya Lakpana Lamthakre Hairi Thasigi Tang Tara Taretagi Taramapal Fauba Silong Indo Sports Holder Pangthokadoriba National Open Judokai Karate Championship ta Manipur gi nupa amadi nupi sanaroi nifumanga amadi official mari hayang Imphal thadok lagani hairi Hauzik makataba sanabagi pau boyaning thaujamdagi amuk phangbigani Siri Gopal Dev second Likam knockout kang tournament ki ngasi sanakiba matcha teka kangkut pisumna singjamai kangkutpu maitiba pikre Manipur ki natki masana ama weriba kang Manipur ki mang khidana ba amadi masana si hena sakul hanna bagi pandamda Manipur kang association ki miyeng makada Siri Gopal Dev kangkut na sinduna thasigi tang taretagi kangkut tarung na saruk yaduna ya school Gopal Dev kangchang da chathariba Siri Gopal Dev second Likam knockout kang tournament ki ngasi sanakiba match ta teka kangkut pisumna singjamai kangkutpu panjil tarhomdai tara mathoida maitiba pikibani Sathariba tournament asigi hayeng kangcheng asida Gopal Dev Kangkut team A amadi Gopal Dev Kangkut team B ga sanagani District Sports Association Kakching na sinduna thasigi tang tara mathoidagi team manga na saruk yaduna Association na sigi ground na sathariba DSA Second Division Football League Tournament ki ngasi sanakiba match da YWU Kakching na JA Kakching bu goal ani amada maitiba pikre match asida mai pakiba YWU Kakching gi goal ani du M Ramix na match ki mapal suba minita sanki atopa goal aduna JA Kakching gi sanaroi Rajuna on goal oina match ki kunthani thoi suba minita sankibani match asida maiti kiba JA Kakching gi amata ngaraba goal adu Shankar na match ki humphuma thoi suba minita sankibani match asida JA Kakching gi sanroi Y Hamlet ta match conduct tokiba referee na yellow card utki Hayeng ground asida super division gi match oina UBSA mantang amadi YDO Soraga sanagani Thagatsari boyai hauzik makhata na ngasi nomagi oikiba inga sagi pau amuk phangbigani ngasi gi oikiba inga sagi pau da
ICAR lampartigi pirpapau ki matung ina ngasi gi khwaidagi sakhiba Celsius degree kunmapal dasmik manga khwaidagi ingba Celsius degree kulumdoi dasmik manga Nuksita yawi ising manim kisang ayukta sa damar putara nuktilda sa damar pumari oike Ngasigi nung suki pagisang swino dasping mga millimeter ni. Luis lakpada maru iba pausing amuka na pizari. Laibag asigi humudama to suba Independence Day thauram pak sana pangthokre ano balengak asina miyam nga punna satmina duna chakot thorangi thabakta ahen mamityang sangani haina Chief Minister N Biren na pangthokre. Independence Day boycott tawduna lalolup singna kaukiba total shutdown midang wairam loisinkhre total shutdown na mahusagi punsida akaibe pikre amade singda prepared meter gi kuthangda mai fangalagani haina Power Minister TS Biswajit na haikre ngasigi winadi ISTV na pizza ba Manipuri pau matang asida loisinjari miyang kapir pa pumna magbo amuka hana kurum jari